Khangabok Kendra ki MLA O.SURJAKUMAR ngasi THOUBAL OKRAM da Daylark Academy of Fashion Designing Haina Mingthonba Academy ama Hangdokkhre. Daylark Academy ki Fashion Designing ki proprietor Takhelambam Ongbi Mandidana standuna pangtok pathoram aduda Khangabok Kendra ki MLA O.SURJAKUMAR na athoy mitung THOUBAL District Chambers of Commerce ki President Dr. N. Saratna thoram mapu aduga ISEC THOUBAL Managing Director A.K. Viswajitna kanaba mitung oina saruyaki. Ngasigi Academy Hangdokpagi thoramga mari lenena wang ngangbada Khangabok Kendragi MLA O.SURJAKUMAR na hai hokibasai ani romgi mamangdagi state asida thoklibairang asina state asige senmilon da kham thengna sokhale asugumba THOUBAL District oina ahanba Fashion Designing gi Academy asina Thavak Fangjiba Amadi Sentok Lezadaba Naharol Singh Amadi Sinfam Asipu Pamjaba Singh da Chauna Kanaba Piragani. Thoramasigi Nungi Oiba Warol Piraduna Takhelambam Avizit Nahai Academy Asigi Ahanba Course Oina Tha Taruki Oiba Course Ama Hangani Course Asida Fashion Illustration Art of Designing Carving Apparel Garment Construction asina chingba subject sing takpi tambigani. Masida natana matam-matamgi oiva fashion and designing gi matangda workshop na chingba pangtokani haiba wafam thamki. Manipur using lady with people masida koi thoning the thobok mayam thokre. Masida Manipur gi economy si ya nasokram zane si ladies. Koi mayam gi mihut sinduna mayam gi Seva Tosapa Pamba, Masisi, the Layrum, Hana Tabak Torum, Mapam, the Chatlaka Yartaba, Kaxing Lala Sunu, Lala Zatpam, Tabak Chatlaka Topam, Lertovan, Pimachasing, Pamsasing, Maruina, Fashion Designing Silla Academy, Maruina, Yum the Lady Bob, Akway, Mousing Oiro, Nupimasasing Oiro, then Pamsasing the Sutamingo Mayam Leragadi. Sidagi Tonga, my Lekai da Dakar labor mentioned Mayam among Namgadurim never. Ado Sigi Matata, Sidam Tamakanda, Atopa Institutes in the Haina as a Haina Foundation, Hoina, Nifta, Natural Atopa Institute, Atosing the Manipuri Mapan Labor Institute, since the Satpata, here Namakoi the experience and like the Durim, Adanaina, Mukanjan Niger, the picture of a soup, Yamna. Magun Laibani, Haiduna Aina, Masigi, Tanza, Silozera, Tamzabani.